ꯑꯍꯣꯡꯕꯗ ꯐꯖꯕꯗ ꯑꯗꯨꯒꯨꯝꯕꯗ ꯑꯇꯥꯡꯕꯗꯁꯨ ꯑꯊꯤ ꯑꯊꯤꯕ ꯃꯌꯥꯝ ꯂꯩꯗꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯗꯤ ꯂꯦꯠ ꯑꯣꯏꯗꯣꯔꯦ ꯉꯁꯤꯕꯨꯗꯤ ꯍꯥꯄꯛꯀꯅꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯇꯥꯎꯟꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯟꯗꯛꯀꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯦ ꯀꯩꯁꯨꯝꯇꯅꯦ ꯀꯣꯏꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯑꯗꯒꯤ ꯐꯤꯔꯣꯜ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤꯁꯨ ꯋꯥꯈꯟꯁꯨ ꯂꯩꯇꯕ ꯉꯔꯥꯡꯁꯦ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯣꯏ ꯒꯥꯔꯖꯤꯌꯟ ꯀꯥꯡꯕꯨꯅꯦ ꯃꯣꯏꯒꯤ ꯄꯨꯖꯥꯒꯤ ꯐꯤꯔꯣꯜ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄꯗꯣꯏꯒꯤꯅꯦ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯗꯨꯝ ꯈꯪꯅꯤꯡꯁꯪꯉꯦꯕ ꯄꯨꯖꯥꯁꯦ ꯗꯦꯠ ꯀꯌꯥꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡꯁꯦ ꯑꯣꯗꯤꯕꯥꯁ ꯑꯣꯏꯅ ꯂꯩꯔꯝꯃꯦꯕ ꯉꯁꯤꯁꯦ ꯊꯥꯔꯁꯗꯦ ꯅꯨꯃꯤꯠꯅꯦꯕ ꯍꯌꯦꯡꯅ ꯐ꯭ꯔꯥꯏꯗꯦ ꯑꯗꯣ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯑꯣꯗꯤꯕꯥꯁ ꯆꯤꯡꯕ ꯍꯪꯆꯤꯠꯂ ꯍꯌꯦꯡ ꯍꯪꯆꯤꯠꯂ ꯑꯣꯗꯤꯕꯥꯁꯅꯦꯕ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯂꯥꯏꯖꯤꯡ ꯆꯪꯕꯅꯦꯕ ꯃꯨꯅꯤꯒꯤꯕꯨꯗꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯕꯥꯔꯗꯦ ꯃꯇꯝꯗ ꯐꯤꯔꯣꯜ ꯂꯩꯈ꯭ꯔꯦꯗꯅ ꯐꯨꯔꯤꯠꯁꯨ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯂꯩꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯗꯨꯝ ꯐꯨꯔꯤꯠ ꯑꯃꯈꯛ ꯂꯩꯔꯛꯀꯅꯤꯕ ꯑꯗꯒꯤ ꯅꯅꯥꯒꯤꯗꯤ ꯃꯃꯥꯡꯗ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒ ꯂꯩꯈꯤꯕꯗꯣ ꯑꯗꯨꯏꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯤꯌꯥꯕ ꯁꯦꯠꯅꯗ꯭ꯔꯤꯌꯥꯕ ꯅꯍꯥꯟ ꯌꯨꯝꯗ ꯆꯠꯄ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯌꯨꯝ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯁꯦꯠꯈꯤꯕꯗꯨꯇꯅꯦꯕ ꯑꯃꯠꯇ ꯁꯦꯠꯇ꯭ꯔꯤꯌꯥꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝꯅꯦ ꯑꯉꯥꯡꯒꯤ ꯄꯨꯖꯥꯒꯤ ꯐꯤꯅꯤꯅꯀꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯤꯔꯛꯀꯦ ꯄꯩꯁꯥ ꯆꯤꯟꯅꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯗꯨꯝ ꯂꯩꯅꯩ ꯑꯍꯣꯡꯕꯗ ꯐꯖꯕ ꯑꯝꯇꯪ ꯎꯠꯂꯛꯑꯗꯤ ꯍꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯅꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯑꯩꯒꯤ ꯐꯤ ꯂꯩꯒꯅꯤ ꯂꯩꯔꯣꯏ ꯑꯗꯨ ꯀꯟꯐꯥꯔꯝ ꯅꯠꯇꯦꯕꯀꯣ ꯑꯩ ꯕ꯭ꯂꯥꯎꯁ ꯑꯃ ꯌꯦꯡꯉꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯁꯦꯜꯋꯥꯔ ꯀꯨꯔꯇꯥ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯂꯩꯒꯅꯤ ꯂꯩꯔꯣꯏ ꯀꯟꯐꯥꯔꯝ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯤ ꯁꯣꯏꯗꯅꯀꯤ ꯍꯥꯞꯄꯛꯀꯦ ꯃꯣꯜ ꯆꯪꯉꯤ ꯃꯐꯝꯗꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯍꯥꯞꯄꯛꯇꯣꯏꯅꯦꯕ ꯆꯠꯄꯁꯦ ꯉꯁꯤ ꯆꯠꯂꯤꯁꯦ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯆꯠꯄꯒꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦꯕ ꯏꯆꯥ ꯏꯟꯖꯥꯡꯗꯤ ꯊꯣꯡꯅ ꯂꯣꯏꯔꯝꯃꯦ ꯃꯣꯁꯣꯔꯤꯒ ꯌꯦꯟꯗꯦꯝꯒ ꯏꯔꯣꯜꯂꯦ ꯑꯗꯒꯤ ꯅꯅꯥ ꯑꯣꯏꯒꯤꯅ ꯑꯃꯨꯛ ꯅꯅꯥꯒꯤꯅꯦ ꯃꯥꯒꯤꯗꯤ ꯃꯣꯁꯣꯔꯤꯗꯣ ꯑꯗꯨꯝ ꯌꯦꯟꯗꯦꯝꯒ ꯄꯨꯟꯅ ꯀꯥꯝꯍꯟꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯃꯣꯁꯣꯔꯤꯗꯣ ꯈꯥꯏꯗꯣꯛꯑꯒ ꯃꯥꯒꯤ ꯑꯃꯨꯛ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯇꯧꯕ ꯅꯪꯗ꯭ꯔꯦꯕꯅꯦ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣই ꯅꯅꯥꯒꯤꯁꯨ ꯉꯁꯤꯗꯤ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯂꯩꯕꯅꯤꯅꯅꯦ ꯇꯥꯎꯟꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯑꯒ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯆꯪꯉ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯌꯥꯎꯔꯒꯅꯦ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯃꯄꯥꯁꯤ ꯉꯁꯤꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯕ ꯄꯨꯡ 1ꯗꯒꯤ ꯗ꯭ꯌꯨꯇꯤ ꯂꯩꯌꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯌꯥꯝ ꯄꯨꯡ 1 ꯃꯅꯨꯡꯗ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯐꯤꯁꯦ ꯆꯦꯟꯖ ꯇꯧꯔꯛꯑꯦ ꯉꯁꯥꯏ ꯁꯦꯠꯂꯝꯕ ꯐꯤꯗꯣ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯔꯦꯕ ꯑꯩꯉꯣꯟꯗꯅꯦ ꯑꯩ ꯍꯛꯆꯥꯡꯁꯦ ꯅꯣꯏꯊꯣꯔꯕꯅ ꯈꯤꯇꯪ ꯐꯤꯠꯇꯤꯡ ꯇꯥꯏꯠ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗ꯭ꯔꯦꯕ ꯁꯦꯠꯄꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯔꯦꯕꯅꯦ ꯁꯨꯃꯥꯏꯅ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯁꯤꯒꯤ ꯐꯤꯁꯦ ꯑꯣꯏꯅ ꯁꯦꯠꯂꯛꯑꯦ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯈꯤꯕꯗꯨꯅꯦꯕ ꯑꯗꯣ ꯐ꯭ꯔꯣꯛ ꯈꯤꯇꯪ ꯆꯣꯜꯂꯞ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯨꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯑꯅꯦꯕ ꯂꯣꯏꯁꯟꯅꯁꯨ ꯂꯣꯏꯔꯦ ꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯁꯟꯒꯤ ꯃꯟꯗꯤꯔ ꯍꯧꯖꯤꯛꯐꯥꯎ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯍꯌꯦꯡ ꯑꯣꯗꯤꯕꯥꯁꯅꯤ ꯆꯠꯂꯒ ꯂꯥꯛꯄꯅꯦꯕ ꯐꯦꯁꯟ ꯁꯤꯇꯤꯗ ꯆꯪꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯀꯥꯎꯅꯦ ꯁ꯭ꯃꯥꯔꯠꯇ ꯆꯪꯉꯨꯕꯒꯤ ꯋꯥꯔꯤꯅꯦ ꯑꯗꯣ ꯆꯪꯉꯨꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯩ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯦꯁꯟ ꯃꯅꯨꯡꯗ ꯂꯩ ꯑꯩꯈꯣꯏ ꯅꯅꯥꯒꯤ ꯐꯤ ꯍꯥꯟꯅ ꯌꯦꯡꯒꯦ ꯑꯗꯣ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯂꯧꯕꯁꯦ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯑꯗꯨꯝ ꯂꯧꯔꯒꯦꯕ ꯌꯥꯗ꯭ꯔꯒ ꯑꯗꯨꯝ ꯃꯨꯊꯠꯂꯅꯤꯅ ꯁꯦꯠ ꯑꯣꯏꯅ ꯂꯧꯅꯅꯨꯕ ꯁꯦꯠ ꯑꯣꯏꯅ ꯀꯥꯏ ꯂꯩꯅꯣ ꯃꯌꯥꯝ ꯑꯁꯤꯁꯦ ꯐꯖꯔꯤꯕ ꯄꯥꯝꯃꯤꯕ ꯃꯃꯜꯁꯨꯅꯦ ꯂꯨꯄꯥ 1,200 ꯇꯥꯏꯕ ꯁꯦꯠꯅꯦꯕ ꯑꯩꯈꯣꯏ ꯅꯅꯥ ꯄꯥꯝꯗꯥꯏ ꯖꯦ ꯇꯧꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯄꯥꯝꯃꯦ ꯍꯥꯏꯅꯦ ꯅꯅꯥꯁꯤ ꯐꯖꯗꯦ ꯁꯅꯥ ꯆꯥꯎꯋꯦ ꯃꯌꯥꯝ ꯑꯁꯤ ꯂꯨꯄꯥ 400 ꯇꯥꯏ ꯁꯤꯅ ꯂꯨꯄꯥ 300 ꯑꯩ ꯐꯤꯁꯦ ꯃꯇꯝꯁꯦ ꯂꯩꯇꯕꯅꯤꯅꯅꯦ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯑꯁꯤꯅ ꯁꯦꯠꯅꯤ ꯁꯤꯒ ꯐ꯭ꯔꯣꯛ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯑꯣ ꯐꯖꯩꯅꯦ ꯁꯤꯗꯤ ꯑꯩ ꯁꯤ ꯐꯖꯩꯅꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯑꯗꯨꯝ ꯂꯧꯅꯤꯡꯉꯦꯅꯦ ꯅꯨꯕ ꯆꯠꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯑꯁꯤ ꯈꯨꯐꯖ ꯑꯃ ꯄꯤꯡꯁꯦ ꯃꯆꯨꯁꯦ ꯄꯤꯡ ꯀꯂꯔꯗꯨꯗꯤ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯔꯤꯕ ꯃꯑꯣꯡꯅꯤ ꯁꯥꯏꯗꯇꯒꯤ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯂꯣꯟꯕꯗꯣ ꯁꯥꯏꯗꯇ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯂꯣꯟꯕꯗꯣ ꯃꯃꯜꯁꯨ ꯍꯥꯏꯔꯝꯒꯦꯀꯣ ꯑꯩꯁꯦ ꯊꯦꯡꯉꯦꯕ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯒꯤ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡ ꯆꯠꯇꯣꯏꯅꯤꯅ ꯑꯗꯨꯅ ꯊꯦꯡꯖꯜꯂꯛꯑꯦꯕꯅꯦ ꯐꯤꯗꯤ ꯑꯃꯠꯇ ꯂꯧꯗ꯭ꯔꯤ ꯁꯤꯒ ꯂꯩꯔꯦꯁꯦ ꯁꯦꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦꯠꯂꯀꯥꯟꯗ 1.5 ꯇꯥꯏ ꯃꯃꯜꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯐꯤꯁꯨ ꯁꯤꯅꯤ ꯑꯗꯒꯤ ꯆꯨꯅꯤ ꯁꯤꯁꯦ ꯆꯨꯅꯤꯁꯤꯒ ꯂꯩꯔꯦ ꯁꯦꯝ ꯁꯤꯅꯤ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤꯅꯤ
ꯂꯤꯠꯂ ꯀꯥꯟꯗ ꯑꯣꯏꯗꯣꯏꯁꯦ ꯁꯤ ꯃꯑꯣꯡꯅꯤ ꯃꯌꯥꯝ ꯑꯩ ꯐꯦꯁꯟ ꯁꯤꯇꯤꯗꯒꯤ ꯀꯩꯁꯨꯝ ꯂꯧꯗ꯭ꯔꯦꯕ ꯑꯄꯥꯝꯕꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯣꯟꯗꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯏꯅ ꯂꯧꯔꯅꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯇ꯭ꯔꯣꯗ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯆꯪꯉꯒ ꯌꯦꯡꯉꯨꯔꯅꯦꯕ ꯁꯤꯒꯩꯁꯤꯒꯗꯤ ꯐꯖꯕꯗꯤ ꯂꯩꯇꯦꯕꯅꯦ ꯍꯥꯏꯗꯤ ꯑꯩꯅ ꯃꯣꯟ ꯆꯥꯕꯗ ꯂꯩꯇꯦꯕ ꯑꯗꯩ ꯑꯉꯥꯡꯒꯤꯁꯨ ꯐꯪꯗꯦꯕ ꯑꯗꯨꯅ ꯃꯦꯇ꯭ꯔꯣꯗ ꯑꯣꯏꯅ ꯆꯪꯉꯒ ꯌꯦꯡꯉꯨꯔꯅꯤ ꯃꯦꯇ꯭ꯔꯣ ꯕꯖꯥꯔꯗ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ ꯅꯈꯣꯅꯦ ꯅꯈꯣꯅꯦ ꯅꯪꯒꯤ ꯅꯠꯇꯦ ꯃꯃꯥꯒꯤꯅꯤꯅꯦ ꯑꯁꯤꯒꯤ ꯐꯤꯁꯦ ꯈꯨꯐ ꯑꯃ ꯐꯤꯁꯦ ꯆꯂꯥꯛ ꯆꯂꯥꯛ ꯂꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯄꯥꯅꯅꯦ ꯅꯍꯥꯟꯃꯨꯛ ꯑꯁꯤꯒꯨꯝꯕ ꯐꯤꯗꯥꯗꯨꯗꯤ ꯅꯠꯇꯦꯕꯀꯣ ꯃꯥꯅ ꯅꯍꯥꯟꯃꯨꯛ ꯂꯩꯈꯤꯕ ꯐꯤꯅꯦ ꯂꯨꯄꯥ 1,900 ꯇꯥꯈꯤꯕ ꯐꯤꯗꯣ ꯍꯟꯗꯛꯅꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯗ 325ꯗ ꯊꯥꯔꯤꯕ꯭ꯔꯥ ꯑꯁꯤꯒꯤꯁꯤꯗꯤ 1,900 ꯍꯦꯜꯂꯦꯕꯀꯣ ꯑꯁꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯣꯡꯉꯦꯕ ꯑꯗꯣ ꯍꯣꯡꯕꯗꯨꯒꯅꯦ ꯑꯩꯅ ꯃꯌꯥꯝꯗꯅꯦ ꯎꯅꯤꯡꯅ ꯚꯤꯗꯤꯑꯣ ꯂꯧꯔꯛꯏꯅꯦꯕ ꯁꯤꯗꯤ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯔꯦ ꯃꯃꯟꯗꯤ 1,100 1,100 ꯉꯥꯛꯇ ꯑꯣꯏ ꯃꯥꯜꯂꯦ ꯁꯤ ꯐꯖꯕ ꯑꯃ ꯂꯩ ꯌꯥꯝ ꯆꯝꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩ ꯐ꯭ꯔꯣꯛꯅꯦꯕ 1,100 ꯑꯩꯅ ꯁꯣꯟꯗ ꯃꯣꯏ ꯉꯥꯏꯔꯤꯉꯩꯗꯅꯦ ꯃꯣꯏꯗꯤ ꯀꯥꯈꯠ ꯂꯩꯔꯝꯃꯦ ꯃꯊꯛꯇ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯣꯏꯗꯤ ꯀꯥꯈꯠꯅ ꯂꯩꯔꯝꯃꯦ ꯃꯅꯨꯡꯗ ꯁꯤꯗꯤ ꯂꯩꯔꯝꯃꯦꯕ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩ ꯑꯗꯨꯝ ꯌꯧꯈ꯭ꯔꯅꯣ ꯈꯪꯗꯦ ꯄꯤꯇꯨꯗ ꯂꯥꯛꯏꯅꯦꯕ ꯍꯧꯖꯤꯛ hꯧꯖꯤꯛ ꯄꯣꯠ ꯂꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯣꯟꯗꯒꯤ ꯑꯃꯈꯛ ꯇꯔꯥꯄꯨꯔꯗ ꯂꯩꯍꯧꯕ ꯃꯣꯜꯗꯣ ꯑꯗꯨꯒꯤꯗꯨꯒ ꯆꯪꯕ ꯌꯥꯔꯒ ꯆꯪꯉꯨꯅꯤ ꯍꯧꯖꯤꯛ ꯖꯨꯇꯤꯀꯥꯗ ꯆꯪꯒꯅꯤ ꯑꯩꯒꯤ ꯕ꯭ꯂꯥꯎꯁ ꯈꯔ ꯂꯧꯅꯕꯒꯤ ꯑꯩꯗꯤ ꯖꯨꯇꯤꯀꯥꯗꯒꯤꯗ ꯕ꯭ꯂꯥꯎꯁ ꯂꯩꯌꯦꯕ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯕ꯭ꯂꯥꯎꯁ ꯑꯩꯉꯣꯟꯗ ꯐꯤꯠꯇꯤꯡ ꯑꯣꯏꯕ ꯉꯝꯗꯦꯕ ꯖꯨꯇꯤꯀꯥꯒꯤꯁꯤꯅ ꯇꯥꯏꯊꯣꯛ ꯇꯥꯏꯁꯤꯟ ꯃꯊꯧ ꯇꯥꯗꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯖꯨꯇꯤꯀꯥ ꯁꯤꯗ ꯆꯪꯒꯅꯤ ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯔꯛꯏꯗꯣ ꯏꯁꯤꯡꯁꯦ ꯑꯩ ꯉꯁꯥꯏ ꯄꯨꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯑꯒ ꯊꯝꯃꯝꯃꯤꯅꯦꯕ ꯌꯦꯡꯉꯨ ꯁꯤꯒ ꯀꯥꯎꯊꯣꯛꯅ ꯑꯗꯨꯝ ꯊꯝꯃꯝꯃꯦ इसिंग पुहौदरे अईगिने मोबाइल स्टैंड थीबा फंगद्रेबा अईगी मोबाइल स्टैंड जे कदोम तकनो थीबा फंगद्रेबा दुना फरक किता तारे मोबाइल के मखा थमा तौलिने दुना फरक तारे येंगलकेबा फिलोन हिंजे मैम अईगी फिदी जावरक्रेबा असिना अखोय ननागी खुंग्रावने बासिसे ममन दुम हाइजरके असि 350 तारेबा 350 ता अखोय ननागी खुंग्रावने सिसे 3 क्वार्टर ओइना लौरे जीन्स की दो लौरगाने माननी मयांग कंगमनिनाने दगी जीन्स पेन ने मुस्लिम होइदना अदुना मांगोंदा फजदेबा अदुना जीन्स खुंग्राव लौरक्रे सिसे ओइना लौरे 3 क्वार्टर ने बासिसे अदगी नुपागी फुरितने नुपागी फुरिनी से नुपीगी फुरिते अइना ngasai mayam da haibado aduido phi jatina phaiba adugi metro dane ba adugido phi satina phai sigi se lawaiba yam home chadi jang kai tai sigi se asimaga dagi asima lawre asina mapa na ne ai hungai na khanbi ro mana sigi machu de yambo shape ti ai aingonda shape wai na haiba ne asina 315 tai ममंजे तोगान तोगान मारे सिना 315 ताइदु अमहिना 250 ताइबा दो ख मुनीना पामो जनी माना सि पामगा लौजरनी दगी अमसे पामगा नने असिजे पामगा मा लौजरनी अदगी असिजे गी फुरिनिदा स्पोर्ट किनाबा अदगी असिना कोइना नागी
ꯑꯁꯤꯗ ꯆꯍꯨꯝ ꯌꯥꯡꯈꯩ ꯇꯥꯔꯦ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯅ ꯆꯍꯨꯝ ꯌꯥꯡꯈꯩ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯅꯥꯒꯤꯅꯦꯕ ꯁꯦ ꯄꯥꯝꯕꯣꯝꯗꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯐꯖꯩ ꯑꯗꯩ ꯃꯈꯥꯗꯁꯨ ꯁꯤꯗ ꯗꯤꯖꯥꯏꯟ ꯑꯃꯒꯁꯨ ꯊꯣꯛꯑꯅꯤ ꯉꯁꯥꯏꯒꯤ ꯎ ꯂꯥꯛꯇꯦꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯖꯨꯇꯤꯀꯥꯗꯒꯤꯅꯦ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯧꯔꯛꯏ ब्लाउज से क्या तारे नो खंगे ने जुटी का जुटी कदाई ने मेको बाजार आई माकी उसला कोई दो ना है रे के जुटी का कदाई ने सही ने चहुंगा पुंता ब्लाउज से ओ सिगा ले रमे ममन ब्लाउज से चहुंगा पुंता एबा अंगोबगी ने सिंपल ने अंगोबदने सुमाइना मखुन मखुन हल्लागने से सुमाइना मखुन हल्लागने ऑल बॉडी द सुमाइना मखुन हल्लागा डिजाइन नु थोइबा असे पामहोम से हेंजना चोबा सुनते अकोबो सुनते पामहोम साब कदा ओइनी स्वाइ स्वाइ वाइदे गने स्वाइ वाइदे कलाकने पामहोम से असी 34 साइज में अब खंगे चागद चारोद्रै चना चेमुते भाई ngasi di utulaba hayeng moina selaga yengani चाबुदी चागदाइना खल्ली अदगी गलौरे असिसु दुम चहुंगा पुन तारे असिनी मयाम पोचे या बसिन तंगता नहीं दामनदी लेरक्तरे आइगी पूजा की शॉपिंग ब्लॉग हायरगा असी से होय तारे को आइदी यामनसु पोचे दुम जामनसु लेरक्ते दु सही अमगिनी अमुतंगोसु वीडियो मचांतंगोसु हामनिंगेबा अदुना अतुम वीडियो हापचरबनी दो मयाम वीडियो सु साइड दुम लोइसलागे मथंगी ब्लॉग तमु थेंनरसि am ai leggings sam su logreba sida leire leggings manung da changna leameba uhoudaре abane तो माकी असिगी ममन जिना ने 275 ता रही से असिगी से अजिगी से याम हेजन चोन बसुनते खुमित जवरगा कुसी थोकता बद अदुइदो कई ममिन कौगे खंगदेबा लेगिंग्स ने तो कई ममिन कौगे खंगदे आई खुमिति जवरगा ने कुसी तादा बि दुनिया बदे खुमित तंग जवबदो अदुगी दुनिया बा अदो आइगी ममा आइगी अमसु लेबा ब्लैक कलर गेम सु लेबा सिजिनबा जाम नुंगायबने अदुना द ममन दिसिना तांगबा हेनने अमा लेगिंग्स तोइगी तो याम वीडियो साइड दुम लोइसलागे मथंगी ब्लॉग तमु थेंनरसि